ꯃꯌꯥꯝ ꯃꯐꯝꯗꯣ ꯌꯧꯔꯦꯕꯀꯣ ꯑꯗꯨ ꯆꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯈꯤꯁꯦ ꯋꯥ ꯋꯥ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯑꯁꯦꯡꯕꯗ ꯍꯦꯟꯅ ꯐꯖꯒꯨꯝ ꯇꯧꯈꯠꯂꯛꯑꯦ ꯁꯤꯗꯤ ꯆꯪꯉꯣꯍꯦ ꯌꯥꯝ ꯄꯛꯇꯤꯌꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯨꯅꯦ ꯑꯝꯇꯪꯒ ꯌꯦꯡꯈꯤꯁꯦ ꯃꯌꯥꯝ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯎꯔꯦꯕꯀꯣ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯃꯥꯒꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅꯒ ꯄꯦ 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 ꯄꯦꯒ ꯉꯥꯡꯕꯗ ꯑꯁ ꯂꯣꯏꯔꯦ ꯈꯨꯅꯨꯡꯁꯤꯗꯣ ꯃꯁꯛ ꯈꯨꯐꯖꯗꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯁ꯭ꯀ꯭ꯔꯤꯟ ꯆꯣꯡꯊꯣꯛꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯦꯠ UG ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯅꯧꯕ ꯁꯦꯁꯟꯒꯤꯗꯃꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗꯒꯤ ꯐꯣꯔꯝ ꯊꯥꯕ ꯍꯧꯖꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯦꯁꯟ ꯑꯁꯤ ꯂꯥꯛꯂꯤꯕ ꯖꯨꯟ ꯊꯥꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯧꯖꯔꯛꯑꯦ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯦꯠ UGꯗ ꯃꯥꯏ ꯄꯥꯛꯅ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯆꯈ꯭ꯔꯦ꯫ Thankful to Apex Career Institute for your guidance and support. All thanks to Apex Career Institute. All thanks to Apex Career Institute. ꯃꯍꯩ ꯇꯝꯐꯝꯁꯪ ꯑꯁꯤ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯒꯤ ꯂꯩꯐꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯑꯗꯣꯝꯅ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯕ ꯄꯥꯝꯂꯕꯗꯤ ꯉꯁꯤꯃꯛ Apex Career Institute ꯑꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯃꯁꯛ ꯐꯖꯕꯤꯗꯣ ꯑꯗꯨ ꯑꯁꯦꯡꯕꯗ ꯑꯝꯇꯪꯗꯤ ꯈꯪꯇꯣꯛꯑꯒꯦꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯈꯛꯇ ꯐꯖꯩꯔꯥ ꯑꯁꯦꯡꯕꯗꯁꯨ ꯐꯖꯩꯔꯥ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯪꯇꯣꯛꯀꯦꯕꯀꯣ ꯐꯖꯃꯟꯈ꯭ꯔꯦꯕ ꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯩ ꯏꯌꯥꯝꯕ ꯑꯃꯗ ꯀꯣꯜ ꯇꯧꯒꯦꯕꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯃꯗ चले डायलर ट्विन गाजे हेलो ब्रो होय ꯑꯩ ꯈꯪꯉꯤꯕꯣ ꯈꯪꯉꯦ ꯔꯥꯝ ꯁꯃꯥꯟ ꯅꯠꯇ꯭ꯔꯣ ꯍꯣꯏ 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 ꯑꯗꯣ ꯑꯩ ꯕ꯭ꯔꯣꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯪꯉꯣꯅꯦ ꯀꯔꯤ ꯑꯃ ꯑꯩ ꯀꯛꯆꯤꯡꯒꯤ ꯑꯃ ꯀꯩꯅꯣ ꯑꯦꯄꯦꯛꯁ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯣ ꯀꯔꯝꯕꯅꯣ ꯑꯃ ꯑꯩ ꯀꯩꯅꯣ ꯊꯥꯔꯛꯀꯦ ꯑꯩ ꯕ꯭रोꯒꯤ ꯋꯥꯆꯦꯞꯇ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛ ꯊꯥꯔꯛꯀꯦ ꯑꯝꯇ ꯌꯦꯡꯉꯝꯃꯣ ꯊꯥꯈ꯭ꯔꯕꯣ ꯍꯣꯏ ꯊꯥꯔꯤ ꯑꯝꯇ ꯉꯥꯏꯀꯣ ꯑꯗꯨ ꯊꯥꯈ꯭ꯔꯕꯅꯤ ꯆꯠꯇ꯭ꯔꯤ ꯑꯣ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣꯅꯦ ꯑꯗꯨꯗꯣ ꯈꯪꯕ꯭ꯔꯣ ꯃꯐꯝ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯍꯣꯏ ꯑꯣ ꯈꯪꯉꯦ ꯁꯤꯁꯦ ꯈꯪꯉꯦ ꯑꯣ ꯑꯗꯨꯒꯤ ꯑꯦꯄꯦꯛꯁ ꯀꯦꯔꯤꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯅꯦ ꯑꯣ ꯑꯗꯨꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯁꯤꯒꯤꯁꯦ ꯀꯛꯆꯤꯡꯒꯤ ꯀꯣ ꯂꯝꯈꯥꯏꯗꯒꯤ ꯁꯨꯝ ꯆꯪꯉꯛꯄꯗ ꯕꯖꯥꯔ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯣ ꯀꯛꯆꯤꯡ ꯕꯖꯥꯔ ꯌꯧꯔꯝꯗꯥꯏꯗ ꯅꯥꯎꯂꯥꯏ ꯂꯝꯄꯥꯛ ꯍꯥꯏꯗ ꯑꯃ ꯂꯩꯕꯗꯣ ꯑꯖꯥꯗ ꯍꯣꯜꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯀꯤ ꯄꯔꯦꯡꯗꯨꯗ ꯆꯪꯉꯒ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛꯇꯣ ꯑꯗꯨꯒꯤ ꯍꯦꯛ ꯂꯩꯕꯅꯦ ꯃꯣꯏꯁꯦ ꯌꯥꯝꯁꯨ ꯐꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯗ ꯇꯝꯃꯒ ꯈꯟꯈ꯭ꯔꯕꯅꯦ ꯃꯃꯥꯡ 2024ꯒꯤ ꯅꯦꯠꯇ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯀꯣ ꯑꯣꯀꯦ ꯑꯗꯨ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯗꯨꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯣ ꯑꯗꯨ ꯑꯝꯇꯪ ꯂꯥꯛꯅꯤꯡꯕ ꯑꯩꯁꯨ ꯂꯥꯛꯑꯣꯅꯦ ꯍꯌꯦꯡ ꯂꯥꯛꯑꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯂꯥꯛꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯅꯥꯒꯣꯂꯥꯏ ꯂꯝꯄꯥꯛꯀꯤ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇꯨꯗ ꯆꯪꯗꯣꯏꯕ ꯍꯣꯏ ꯑꯣꯀꯦ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯄꯔꯦꯡ ꯈꯨꯅꯨꯡꯗꯨꯗꯤ ꯑꯗꯨꯝ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯑꯗꯒꯤ
ꯃꯣꯏꯁꯦ ꯃꯅꯤꯡ ꯃꯥꯟꯗꯣꯞ ꯄꯔꯦꯡꯁꯨ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯃꯣꯏ ꯍꯦꯛ ꯂꯩꯔꯤꯕ ꯑꯣꯐꯤꯁꯇꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡ ꯂꯩꯕꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯣꯏꯔꯦ ꯃꯃꯥꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯑꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯃꯥꯡꯂꯣꯝꯗꯒꯤ ꯆꯪꯉꯒꯅ ꯖꯤꯑꯣ ꯑꯣꯐꯤꯁꯀꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯕꯅꯦ ꯑꯣꯀꯦ 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 ꯑꯗꯨꯝ ꯁꯥꯏꯟꯕꯣꯔꯗ ꯀꯌꯥ ꯊꯦꯠꯂꯝꯒꯅꯤ ꯑꯗꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯀꯥꯟꯗ ꯀꯩꯅꯣ ꯃꯐꯝꯗꯣ ꯈꯪꯗꯗꯤ ꯑꯩ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯣꯏ ꯇꯧꯔꯣ ꯍꯣꯏ 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 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯍꯣꯏ 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 ꯊꯦꯡꯛ ꯌꯨ ꯀꯣ ꯍꯣꯏ ꯍꯣꯏ ꯑꯝꯇꯪ ꯌꯦꯡꯊꯣꯛꯎ ꯇꯥꯔꯦ ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯂ ꯌꯦꯡꯊꯣꯛꯎꯔꯁꯤꯀꯣ ꯃꯌꯥꯝ ꯑꯝꯇ ꯁꯨꯝ ꯀꯩꯀꯩ ꯋꯥꯈꯜ ꯀꯩꯅꯣ ꯇꯧꯕꯩꯕꯨꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯎꯅꯤꯡꯈꯤꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤꯅꯦꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯗꯣꯛꯈꯤꯅꯕꯅꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯁꯦ ꯑꯗꯨꯗꯤ The next day. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯛꯆꯤꯡꯒꯤ ꯕꯖꯥꯔꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯦꯄꯦꯛꯁ ꯀꯦꯔꯤꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯣ ꯑꯗꯨ ꯀꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯃꯁꯛ ꯐꯖꯕꯤꯒꯤ ꯂꯩꯐꯝꯗꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯝꯗ ꯀꯣꯜ ꯇꯧꯔ ꯍꯪꯒꯦꯀꯣ ꯍꯜꯂꯣ ꯍꯣꯏ ꯑꯩ ꯀꯩꯅꯣꯗ ꯂꯩꯌꯦ ꯕꯖꯥꯔꯗ ꯑꯗꯨ ꯀꯩꯅꯣꯗꯣ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗꯣ ꯀꯥꯏꯗꯅꯦꯕ ꯀꯩꯅꯣꯒꯤꯗ ꯑꯁꯤꯒꯤ ꯂꯥꯏꯀꯣꯟ ꯂꯩꯕꯗꯣ ꯑꯃ ꯀꯔꯤ ꯂꯥꯏꯀꯣꯟ ꯍꯥꯏꯗꯣꯏꯅꯣ ꯀꯛꯆꯤꯡ ꯕꯖꯥꯔꯒꯤ ꯑꯖꯥꯠ ꯍꯣꯜ ꯃꯅꯥꯛꯀꯤꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯌꯦꯕ ꯍꯣꯏ ꯇ꯭ꯔꯥꯐꯤꯛꯀ ꯂꯩꯕꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯂꯝꯕꯤ ꯆꯪꯕꯗꯣ ꯑꯣꯀꯦ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡ ꯑꯣꯀꯦ ꯑꯗꯨ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯆꯪꯗꯣꯏꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯄꯤ ꯂꯝꯕꯤꯁꯦ ꯁꯤꯒꯤ ꯁꯣꯝꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯒ ꯁꯥꯡꯂꯤꯡ ꯁꯣꯝꯗ ꯎꯠꯄꯤꯌꯨꯅꯦ ꯁꯣꯝꯗ ꯎꯠꯄꯤꯌꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡ ꯂꯩꯔꯝꯅꯦꯕꯀꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯔꯁꯦ ꯑꯗꯨꯗꯤ ꯆꯪꯉꯣꯍꯦ ꯌꯥꯝ ꯄꯛꯇꯤꯌꯦ ꯉꯁꯥꯏꯗꯤꯅꯦ ꯌꯥꯝ ꯃꯨꯛꯇꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯌꯥꯅꯤ ꯐꯝꯕꯤꯌꯣ ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯍꯪꯕ ꯂꯥꯛꯄꯅꯦꯕꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯝ ꯍꯪꯉꯣ ꯀꯀꯥ ꯀꯩꯅꯣꯒꯤ ꯀꯩ ꯈꯨꯐꯖꯔꯣ ꯁꯤꯕꯣ ꯀꯔꯤ ꯁꯤꯒꯤ ꯀꯣꯆꯤꯡꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦꯕꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯝ ꯍꯪꯉꯣ ꯀꯀꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤ ꯀꯀꯥꯅ ꯍꯥꯏꯗꯤ ꯐꯣꯝ ꯂꯧꯕꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯣꯝ ꯊꯥꯕ ꯍꯧꯖꯔꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯍꯦ ꯅꯤꯠꯀꯤꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯃꯥꯅꯦ ꯑꯗꯨ ꯑꯦꯗꯃꯤꯁꯟꯒꯨꯝꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯦꯗꯃꯤꯁꯟ ꯑꯗꯨꯝ ꯍꯧꯔꯦ ꯀꯀꯥꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯋꯥꯍꯩ ꯈꯨꯗꯤꯡ ꯐꯣꯝ ꯀꯀꯥ ꯂꯧꯕꯤꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯁꯨꯝ ꯍꯪꯕ ꯂꯥꯛꯄꯅꯤꯗ ꯌꯥꯔꯅꯤ ꯑꯣ ꯑꯗꯣ ꯏꯕꯦꯝꯃ ꯅꯣꯏ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯃꯤ ꯃꯁꯛ ꯈꯔ ꯌꯦꯡꯅꯕꯗꯤ ꯐꯕꯅꯦ ꯃꯇꯥꯡꯅꯤꯅꯦ ꯌꯥꯗꯦ ꯃꯌꯥꯝ ꯌꯥꯗꯦ ꯌꯥꯝ ꯊꯤꯅ ꯌꯥꯗꯦ ꯑꯉꯥꯡꯗꯣ ꯏꯖꯠꯀ ꯌꯥꯝ ꯈꯪꯗꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯁꯛꯁꯨ ꯀꯌꯥ ꯌꯧꯗꯦꯗ ꯃꯌꯥꯝ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯊꯤꯅ ꯆꯩꯁꯤꯜꯂꯝꯕꯅꯦ ꯑꯉꯥꯡꯗꯣ ꯃꯁꯛꯁꯨ ꯀꯌꯥ ꯌꯧꯗꯦ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯄꯦꯛꯁ ꯀꯦꯔꯤꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯣ ꯄꯟꯕꯒ ꯍꯩꯇ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯔꯝꯁꯨꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯈꯔ ꯌꯦꯡꯒꯅꯤꯕꯀꯣ ꯍꯥꯏꯗꯤ ꯑꯣꯐꯔ ꯈꯔ ꯂꯩꯒꯅꯤꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯆꯠꯄꯤꯕ ꯑꯣꯏꯇꯥꯔꯗꯤ ꯔꯝꯁꯨꯃꯥꯒꯤ ꯃꯤꯡ ꯄꯟꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥꯒ ꯀꯧꯁꯤꯜꯂꯦ ꯅꯠꯇꯦꯗ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉꯨꯗꯅ ꯁꯤꯕꯨ ꯀꯀꯥꯒꯤ ꯁꯛꯐꯝ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯈꯤꯇꯪ ꯌꯦꯡꯉꯁꯨ ꯇꯧꯒꯗꯕꯅꯤ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯍꯦꯛꯇ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ nung si Sarah la ko Sarah mo
maku ra kai khalsa maku